ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯦꯟ ꯀꯨꯀꯤꯒꯤ ꯂꯤꯗꯔ ꯐꯥꯕ ꯌꯥꯅꯤꯡꯗꯦ ꯀꯣꯍꯣꯔ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯣꯍꯣꯔꯅ ꯀꯨꯀꯤ ꯏꯟꯄꯤ ꯇꯦꯡꯅꯧꯄꯜꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯊꯥꯡꯃꯤꯂꯦꯟ ꯃꯥꯇꯦ ꯃꯤꯖꯣꯔꯥꯝ ꯑꯥꯏꯖꯣꯜꯒꯤ ꯉꯣꯕꯥ ꯚꯤꯂꯦꯖꯇꯒꯤ ꯐꯥꯈꯤꯕꯁꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯒ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯄꯗ ꯐꯥꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯔꯤꯕ KNFB ꯑꯃꯗꯤ PDFꯀꯤ ꯀꯥꯡꯕꯨꯅ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯒ ꯌꯨꯝꯊꯪꯅꯔꯤꯕ ꯇꯥꯃꯨ ꯔꯤꯖꯟꯕꯨ ꯂꯧꯁꯤꯟꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤ꯫ ꯇꯥꯃꯨ ꯔꯤꯖꯟꯒ ꯇꯥꯏꯅꯔꯤꯕ ꯄꯥꯟꯗꯥ ꯗꯤꯚꯤꯖꯟꯕꯨ ꯍꯧꯖꯤꯛ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯔꯤꯕ KNFB, PDF ꯑꯃꯗꯤ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯂꯩꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯉꯁꯤ ꯑꯌꯨꯛ PDFꯀꯤ ꯀꯥꯡꯕꯨꯅ ꯁ꯭ꯅꯥꯏꯄꯔ ꯔꯥꯏꯐꯜꯅ ꯀꯥꯞꯁꯤꯜꯂꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯑꯊꯧꯕ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯉꯁꯤ ꯄꯥꯟꯗꯥꯗ ꯈꯨꯠ ꯊꯣꯛꯅꯈꯤꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯑꯊꯧꯕꯁꯤꯡꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯃꯈꯥ ꯇꯥꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯝꯕ ꯏꯔꯥꯡ ꯈꯔ ꯅꯦꯝꯊꯔꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯝꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠ ꯀꯌꯥꯁꯨ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯇꯥꯃꯨ ꯔꯤꯖꯟꯕꯨ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯗꯨꯅꯁꯨ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥ ꯑꯃꯗꯤ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯇꯥꯃꯨ ꯔꯤꯖꯟꯕꯨ ꯌꯥꯝꯅ ꯀꯟꯅ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯊꯛꯇ ꯂꯥꯜꯍꯧ ꯆꯠꯊꯔꯤꯕ KNFB, PDF ꯑꯃꯗꯤ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯀꯥꯡꯕꯨꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯊꯕꯛꯁꯨ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯇꯥꯃꯨ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ PDFꯅ ꯀꯥꯞꯂꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯑꯊꯧꯕ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 14ꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅ꯭ꯌꯨ ꯁꯝꯇꯥꯜ ꯚꯤꯂꯦꯖꯇ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯇꯧꯕ ꯑꯥꯔꯝ ꯀꯦꯗꯔ 10 ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯣꯄꯔꯦꯁꯟꯗ ꯂꯩꯈꯤꯗꯕ ꯑꯗꯨ ꯍꯧꯖꯤꯛ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛꯇ ꯍꯥꯏꯔꯤꯕ ꯑꯥꯔꯝ ꯀꯦꯗꯔꯁꯤꯡ ꯑꯗꯨꯅ ꯑꯌꯦꯠ-ꯑꯄꯟ ꯄꯤꯗꯨꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛꯇ ꯑꯀꯥꯏꯕ ꯄꯤꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯇ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯗꯦꯛꯀꯥꯟ ꯍꯦꯔꯥꯜꯗꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯗꯦꯛꯀꯥꯟ ꯍꯦꯔꯥꯜꯗꯗ ꯐꯣꯡꯗꯣꯔꯛꯄꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯚꯔꯟꯃꯦꯟꯠ (NUG) ꯒꯚꯔꯟꯃꯦꯟꯠ ꯏꯟ ꯑꯦꯛꯖꯥꯏꯜꯒꯤ ꯑꯥꯔꯝ ꯋꯤꯡ ꯑꯃ ꯑꯣꯏꯔꯤꯕ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁ (PDFꯀꯤ ꯑꯥꯔꯝ ꯀꯦꯗꯔꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯣꯔꯗꯔ ꯔꯣꯗ ꯇꯥꯛꯁ ꯐꯣꯔꯁ (BRTF)ꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯑꯌꯦꯠ-ꯑꯄꯟ ꯄꯤꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯏꯟꯄꯨꯠ ꯑꯃ ꯐꯪꯕꯗꯒꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅ꯭ꯌꯨ ꯁꯝꯇꯥꯜ ꯚꯤꯂꯦꯖꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯪꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯀꯣꯔꯗꯣꯟ ꯑꯣꯐ ꯇꯧꯅꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤꯉꯩꯗ ꯍꯥꯏꯔꯤꯕ ꯑꯥꯔꯝ ꯀꯦꯗꯔꯁꯤꯡ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯈꯨꯠ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯍꯥꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯇꯧꯕ PDFꯀꯤ ꯀꯦꯗꯔ 10 ꯑꯗꯨ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯈꯣꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯦꯄꯟ ꯀꯌꯥꯁꯨ ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯅ ꯄꯥꯎꯗꯝꯂꯛꯈꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯁ꯭ꯇꯦꯠꯃꯦꯟꯠ ꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯊꯥꯖꯕ ꯌꯥꯕ ꯁꯣꯔꯁ ꯑꯃꯅ ꯗꯦꯛꯀꯥꯟ ꯍꯦꯔꯥꯜꯗꯅ ꯇꯝꯂꯛꯄꯗ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ NUGꯒꯤ ꯀꯦꯗꯔꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ NUGꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯁꯤꯟꯅꯗꯨꯅ ꯃꯈꯥ ꯇꯥꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯂꯥꯟꯁꯤꯜꯂꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ AK-47 RPG ꯂꯣꯟꯁꯔ, M4 ꯔꯥꯏꯐꯜ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯑꯃꯗꯤ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥꯁꯨ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯦ 3, 2023ꯗꯒꯤ ꯀꯨꯀꯤꯖꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯅꯤꯄꯨꯔꯗꯒꯤ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯇꯩꯗ ꯑꯇꯝꯅꯅ ꯑꯣꯟꯁꯤꯟꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯔꯛꯇ꯭ꯔꯤꯕꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯏꯪ-ꯇꯞꯄ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯐꯤꯚꯝ ꯑꯣꯏꯍꯜꯂꯛꯅꯕ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯍꯣꯠꯅꯔꯛꯈꯤꯕꯗ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯊꯥ ꯑꯁꯤꯒꯤ 23 ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯇꯝꯄꯥꯛꯀꯤ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯃꯤꯍꯨꯠꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯂꯦ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁ꯭ꯄꯤꯁꯤꯑꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯕ꯭ꯔꯥꯟꯆ (SIBꯒꯤ ꯖꯣꯏꯟꯠ ꯗꯥꯏꯔꯦꯛꯇꯔ ꯑꯃꯅ ꯇꯦꯂꯤꯐꯣꯟ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯥꯡꯖꯤꯜ ꯊꯥꯕ ꯂꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯂꯨꯞ ꯑꯃꯗ ꯈꯪꯍꯜꯂꯛꯂꯦ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝꯗ ꯍꯟꯖꯤꯜꯍꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯐꯝ ꯑꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯃꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯊꯦꯡꯂꯕꯗ ꯊꯥ ꯑꯁꯤꯒꯤ 22 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯗꯦꯜꯂꯤꯗ ꯊꯨꯡꯂꯅꯕ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯤꯐꯝ ꯑꯁꯤꯗ ꯀꯨꯀꯤ-ꯖꯣ ꯐꯨꯔꯨꯞꯀꯤ CSOꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯂꯨꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯔꯣꯏ ꯁꯨꯞꯅꯇꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯇ ꯂꯩꯕ ꯃꯤꯌꯥꯝꯒꯤ CSO ꯈꯔꯒ ꯂꯨꯆꯤꯡꯕ ꯃꯤꯍꯨꯠꯁꯤꯡꯒ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯐꯝꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯤꯐꯝ ꯑꯗꯨꯁꯨ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯃꯤꯍꯨꯠꯁꯤꯡ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯕ ꯃꯥꯟꯗ꯭ꯔꯤ꯫ ꯇꯝꯄꯥꯛꯀꯤ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯃꯤꯍꯨꯠꯁꯤꯡꯕꯨ CSOꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯒꯗꯕ ꯃꯥꯜꯂꯤ꯫
ꯑꯗꯨꯒ ꯃꯃꯥꯡ ꯊꯥꯒꯤ 5ꯗ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁꯦꯟꯗꯨꯅ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯇꯩꯒꯤ CSO 2ꯒ ꯃꯤꯍꯨꯠꯁꯤꯡꯒ ꯀꯨꯀꯤ ꯖꯣꯒꯤ CSOꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯍꯥꯟꯕ ꯃꯤꯐꯝ ꯑꯗꯨꯒꯤꯁꯨ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯃꯤꯐꯝ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯄꯜꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯐꯝ ꯑꯁꯤꯒꯤꯗꯃꯛ SIBꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯈꯪꯂꯛꯂꯕꯁꯨ ꯃꯍꯥꯛꯀꯤ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯕꯁꯨ ꯃꯊꯟꯇꯅ ꯂꯦꯞꯊꯣꯛꯄ ꯉꯝꯗꯦ꯫ ꯍꯌꯦꯡ ꯃꯍꯥꯛꯀꯤ ꯂꯨꯞꯀꯤ ꯃꯔꯨ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯁꯨꯡ ꯑꯦꯗꯚꯥꯏꯖꯔꯅꯆꯤꯡꯕꯒ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅꯔꯒ ꯁꯔꯨꯛ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯌꯥꯗꯕꯒꯤ ꯋꯥꯔꯦꯞ ꯂꯧꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯅꯨꯁꯨꯌꯥ ꯎꯏꯀꯦꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯣꯏꯔꯤꯉꯩꯗ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯤꯁ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯃꯤꯇꯤ ꯑꯗꯨꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯌꯥꯎꯍꯜꯂꯛꯄ ꯁꯛꯅꯥꯏꯔꯛꯄ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯗ ꯃꯥꯡꯖꯧꯅꯅ ꯈꯪꯍꯜꯂꯝꯕ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯎꯅ ꯀꯃꯤꯇꯤ ꯑꯗꯨꯗꯒꯤ ꯃꯊꯪ ꯇꯣꯛꯅꯈꯤꯕꯗꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯀꯃꯤꯇꯤ ꯑꯗꯨꯒꯤ ꯃꯤꯐꯝ ꯑꯃꯨꯛ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯂꯥꯟ ꯂꯣꯏꯁꯤꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟꯕ ꯃꯤꯐꯝ ꯈꯔ ꯄꯥꯡꯊꯣꯛꯈ꯭ꯔꯕꯁꯨ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯖꯣꯒꯤ CSOꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕ ꯃꯤꯐꯝꯗꯤ ꯃꯃꯥꯡ ꯊꯥꯒꯤ 5ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯅꯣꯔꯊ ꯏꯁꯠ ꯑꯣꯏꯔꯤꯕ PK ꯃꯤꯁ꯭ꯔꯥ ꯃꯁꯥꯃꯛ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯂꯧꯈꯠꯀꯗꯕ ꯋꯥꯔꯣꯜ 3 ꯌꯥꯎꯕ ꯆꯦꯔꯣꯜꯗ ꯀꯨꯀꯤ ꯖꯣꯁꯤꯡꯒꯤ CSOꯁꯤꯡꯒꯤ ꯃꯤꯍꯨꯠ ꯁꯤꯟꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯆꯦꯔꯣꯜ ꯑꯗꯨꯗ ꯈꯨꯌꯦꯛ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯈꯤꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯅꯤꯁꯨꯕ ꯔꯥꯎꯟꯗꯒꯤ ꯃꯤꯐꯝ ꯑꯗꯨ ꯃꯃꯥꯡ ꯊꯥꯒꯤ 25ꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ PK ꯃꯤꯁ꯭ꯔꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯕꯦꯂꯣꯆꯤꯁ꯭ꯇꯥꯟ ꯄ꯭ꯔꯣꯚꯤꯟꯁꯇ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯃꯤꯑꯣꯏ 4 ꯍꯥꯠꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯔꯤꯕ ꯕꯦꯂꯣꯆꯤꯁ꯭ꯇꯥꯟ ꯄ꯭ꯔꯣꯚꯤꯟꯁꯇ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 4 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ 10ꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯦꯗꯤꯌꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ ꯕꯣꯝ ꯑꯗꯨ ꯄ꯭ꯔꯣꯚꯤꯟꯁ ꯑꯗꯨꯒꯤ ꯀꯤꯂꯥ ꯑꯕꯗꯨꯜꯂꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯖꯕꯔ ꯃꯥꯔꯀꯦꯠ ꯃꯅꯥꯛꯇ ꯄꯣꯈꯥꯏꯈꯤꯕꯅꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯕꯗꯨꯗ ꯃꯅꯥꯛꯇ ꯂꯩꯕ ꯌꯨꯝ ꯀꯌꯥꯁꯨ ꯆꯥꯎꯅ ꯑꯀꯥꯏ-ꯑꯇꯣꯏ ꯅꯪꯈꯤꯕꯒ ꯂꯣꯏꯅꯅ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯌꯥꯝꯁꯨ ꯃꯤꯄꯥꯏꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯦꯛꯁꯄ꯭ꯔꯦꯁ ꯇ꯭ꯔꯤꯕꯨꯟ ꯅ꯭ꯌꯨꯁꯄꯦꯄꯔꯅ ꯊꯝꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯈꯤꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯗꯨꯀꯥꯟꯁꯤꯡ ꯆꯥꯎꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯀꯌꯥꯁꯨ ꯃꯩ ꯆꯥꯛꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯦꯂꯣꯆ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯅ ꯖꯐꯔ ꯑꯦꯛꯁꯄ꯭ꯔꯦꯁ ꯇ꯭ꯔꯦꯟ ꯍꯥꯏꯖꯦꯛ ꯇꯧꯈꯤꯕꯒ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣ ꯃꯤꯌꯥꯝꯗ ꯊꯥꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯅ ꯇ꯭ꯔꯦꯟ ꯍꯥꯏꯖꯦꯛ ꯇꯧꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜꯁꯤꯡ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯤꯡꯅꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯇꯣꯉꯥꯟꯕ ꯀꯝꯄꯦꯅꯤꯁꯤꯡꯗꯒꯤ ꯌꯨꯔꯤꯌꯥ ꯌꯥꯎꯅ ꯃꯈꯜ ꯀꯌꯥꯒꯤ ꯀꯦꯃꯤꯀꯦꯜꯒꯤ ꯍꯥꯔꯁꯤꯡ ꯆꯤꯡꯂꯤꯕ ꯗꯤꯂꯔꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯁꯦꯟꯗꯣꯡ ꯍꯦꯟꯅ ꯐꯪꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯅꯔꯣꯟꯗ ꯌꯨꯔꯤꯌꯥ ꯑꯃꯗꯤ DAPꯅꯆꯤꯡꯕ ꯍꯥꯔꯁꯤꯡ ꯌꯣꯟꯕ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯪꯅꯔꯛꯂꯦ꯫ ꯋꯥꯍꯪ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯅ ꯍꯪꯅꯔꯛꯂꯤꯕꯗꯤ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕ ꯍꯧꯔꯛꯄꯗ ꯌꯨꯔꯤꯌꯥ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯄꯣꯝꯁꯥꯟꯅꯔꯛꯄ ꯃꯇꯝꯗꯅ ꯗꯥꯏ ꯑꯦꯃꯣꯅꯤꯌꯝ ꯐꯣꯁꯐꯦꯠ DAP ꯑꯃꯨꯛ ꯍꯥꯞꯂꯕꯗꯤ ꯄꯣꯄꯤ ꯄꯥꯝꯕꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯖꯅ ꯐꯥꯗꯨꯅ ꯂꯣꯛꯄ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯣꯅ ꯌꯥꯗꯕ ꯄꯣꯄꯤ ꯊꯥꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯛꯈꯪꯂꯕ ꯃꯄꯥꯟꯗꯒꯤ ꯍꯥꯔ ꯆꯤꯡꯕ ꯗꯤꯂꯔ ꯀꯨꯜ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯅ ꯄꯣꯄꯤ ꯊꯥꯔꯤꯕ ꯀꯥꯡꯕꯨꯗ ꯅꯔꯣꯟꯗ ꯍꯥꯔ ꯑꯁꯤ ꯁꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯄꯣꯄꯤ ꯊꯥꯕꯁꯤꯡꯅ ꯍꯥꯔꯁꯤꯡ ꯑꯁꯤ ꯐꯪꯒꯗꯧꯔꯤꯕꯅꯣ? ꯃꯔꯝꯗꯤ ꯍꯥꯔ ꯌꯨꯔꯤꯌꯥ ꯑꯁꯤꯗꯤ ꯂꯩꯉꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯦꯞꯄ ꯌꯨꯔꯤꯌꯥꯒꯤ ꯃꯃꯜ ꯑꯁꯤ ꯕꯦꯒ ꯑꯃꯗ ꯂꯨꯄꯥ 250 ꯅꯤ꯫ ꯑꯗꯨꯕꯨ ꯗꯤꯂꯔ ꯈꯔꯅ ꯅꯔꯣꯟꯗ ꯄꯣꯄꯤ ꯊꯥꯕ ꯀꯥꯡꯕꯨꯗ ꯌꯨꯔꯤꯌꯥ ꯕꯦꯒ ꯑꯃꯗ ꯑꯇꯥꯡꯕ ꯃꯃꯜꯗ ꯁꯄ꯭ꯂꯥꯏ ꯇꯧꯏ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯔꯤꯕ ꯗꯤꯂꯔ ꯀꯨꯟ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯁꯥꯝꯒꯤ ꯅꯝꯔꯨꯐꯇꯒꯤ ꯌꯨꯔꯤꯌꯥ ꯕꯦꯒ 2,000 ꯔꯣꯝ ꯆꯤꯡꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯍꯟꯗꯛꯀꯤ ꯈꯥꯔꯤꯐ ꯂꯧꯔꯣꯛ ꯑꯁꯤꯗ ꯌꯨꯔꯤꯌꯥꯒꯤ ꯑꯋꯥꯠꯄ ꯂꯩꯔꯣꯏ ꯍꯥꯏꯅ ꯗꯤꯂꯔ ꯈꯔꯅꯗꯤ ꯄꯥꯎꯆꯦꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯗꯤꯂꯔ ꯀꯨꯟ ꯑꯁꯤꯅ ꯌꯨꯔꯤꯌꯥꯗ ꯅꯠꯇꯅ ꯂꯧꯃꯤꯁꯤꯡꯅ ꯄꯥꯝꯕ ꯑꯃꯗꯤ ꯄꯥꯝꯕꯤ ꯊꯥꯕꯗ ꯃꯊꯧ ꯇꯥꯕ ꯍꯥꯔꯁꯤꯡ ꯃꯄꯥꯟꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯂꯧꯔꯒ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯋꯦꯁꯠ ꯕꯦꯡꯒꯜꯗꯒꯤ DAP ꯑꯃꯗꯤ SSPꯅꯆꯤꯡꯕ ꯍꯥꯔ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯔꯥꯖꯁꯊꯥꯟ ꯁ꯭ꯇꯦꯠꯇꯒꯤ ꯑꯣꯔꯒꯥꯅꯤꯛꯀꯤ ꯍꯥꯔꯁꯨ ꯄꯨꯔꯛꯇꯨꯅ ꯂꯧꯃꯤꯁꯤꯡꯗ ꯐꯪꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯗꯤꯂꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯤꯍꯩ ꯅꯥꯏꯕ ꯗꯤꯂꯔ ꯑꯃꯅ ꯄꯣꯄꯤ ꯊꯥꯕ ꯀꯥꯡꯕꯨꯒ ꯃꯥꯟꯅꯔꯒ ꯌꯨꯔꯤꯌꯥ ꯑꯃꯗꯤ DAP ꯁꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯎꯔꯝꯂꯒꯗꯤ ꯃꯗꯨ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯗꯅꯕ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯑꯣꯏ ꯈꯔꯅ ꯄꯥꯎꯆꯦꯁꯤꯗ ꯐꯣꯡꯗꯣꯔꯛꯄꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯁꯦꯜ ꯄꯥꯏꯅꯤꯡꯕ, ꯑꯍꯥꯎꯕ ꯆꯥꯅꯤꯡꯕ, ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯍꯤꯡꯕ ꯄꯥꯝꯗꯕ ꯈꯔ ꯇꯥꯡꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯣꯅ ꯌꯥꯗꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯄꯣꯄꯤ ꯊꯥꯔꯤꯕꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯍꯥꯔ ꯄꯤꯕ ꯑꯣꯏꯔꯝꯂꯒꯗꯤ ꯃꯗꯨ ꯇꯧꯕꯤꯒꯅꯨ꯫ ꯆꯤꯡꯗ ꯄꯣꯄꯤ ꯊꯥꯕꯗ ꯍꯥꯔ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯊꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛ ꯅꯦꯆꯔꯦꯜ ꯐꯥꯔꯃꯤꯡ ꯑꯃꯗꯤ
ꯐꯔꯇꯤꯂꯥꯏꯖꯔ ꯍꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯑꯐꯕ ꯆꯤꯟꯖꯥꯛ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯃꯥꯡꯗꯁꯨ ꯂꯧꯃꯤꯁꯤꯡꯗ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯄ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯤꯄꯥꯟ ꯇꯥꯡꯕꯒꯤ ꯆꯥꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯍꯟꯊꯔꯛꯀꯅꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯉꯁꯤꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗꯒꯤ ꯆꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯁꯥꯟꯅ ꯈꯣꯠꯅꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯐꯪꯕ ꯍꯩ-ꯔꯥ, ꯆꯦꯡ, ꯆꯥꯛꯁꯤꯡꯕ ꯃꯍꯥꯎ ꯂꯩꯕ ꯍꯦꯟꯕ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕꯅ ꯆꯥꯕꯗ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ, ꯃꯦꯗꯤꯁꯤꯟ ꯚꯦꯂꯨ ꯂꯩꯕ ꯍꯦꯟꯕꯅꯆꯤꯡꯕꯁꯤꯡꯗꯗꯤ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯠꯄ ꯉꯝꯃꯤ ꯍꯥꯏꯕꯁꯤꯃꯗꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯍꯧꯔꯛꯂꯤ ꯍꯥꯏꯕ ꯌꯥꯏ꯫ ꯈꯨꯗꯝ ꯈꯔꯗꯪ ꯄꯜꯂꯕꯗ ꯄꯤꯛꯈ꯭ꯔꯕ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯆꯥꯕꯗ ꯀꯥꯟꯅꯔꯕ ꯆꯦꯡ, ꯆꯥꯛꯈꯥꯎ, ꯄꯣꯏꯔꯩꯇꯣꯟ ꯄꯟꯕ ꯌꯥꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯍꯩ-ꯔꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯀꯣꯝꯂꯥ, ꯆꯝꯄ꯭ꯔꯥ ꯑꯃꯗꯤ ꯀꯤꯍꯣꯝ ꯑꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯃꯐꯝꯗ ꯐꯪꯕꯁꯤꯡꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯍꯥꯎ ꯂꯩꯕ ꯍꯦꯟꯕꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏꯕꯅ ꯆꯥꯕꯗ ꯍꯛꯆꯥꯡꯗ ꯀꯥꯟꯅꯔꯕ ꯃꯆꯥꯛ ꯌꯥꯎꯕꯒꯤ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯒꯤ ꯍꯩ-ꯔꯥꯁꯤꯡ ꯑꯁꯤꯕꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕꯒꯤ ꯄꯥꯎ ꯇꯥꯟꯅꯈ꯭ꯔꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯄꯣꯠꯊꯣꯛꯇꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯇꯥꯡꯖꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯦꯟꯈꯠꯄ ꯉꯝꯅꯕꯒꯤꯗꯃꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯒ ꯆꯥꯟꯅꯕ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅꯁꯨ ꯄꯥꯝꯅ ꯆꯥꯕ ꯍꯦꯟꯕꯒꯤ ꯊꯕꯛꯇ ꯆꯥꯕꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕꯒꯤ ꯃꯆꯜ ꯌꯥꯎꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯅ ꯌꯥꯎꯕ ꯄꯣꯠꯂꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯆꯥꯛꯍꯥꯎ, ꯄꯣꯏꯔꯩꯇꯣꯟ, ꯀꯤꯍꯣꯝ, ꯀꯣꯝꯂꯥ ꯑꯃꯗꯤ ꯆꯝꯄ꯭ꯔꯥ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥꯃꯨꯛ ꯄꯥꯏꯈꯠꯂꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯅꯍꯥ ꯀꯌꯥꯗ ꯊꯕꯛ ꯄꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠꯀꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯒ ꯆꯥꯛꯍꯥꯎ, ꯄꯣꯏꯔꯩꯇꯣꯟꯒꯤ ꯆꯦꯡꯁꯤꯡ ꯃꯄꯥꯟ ꯂꯝꯗ ꯊꯥꯗꯣꯛꯅꯕꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯧꯃꯤꯁꯤꯡꯅ ꯆꯥꯛꯍꯥꯎ, ꯄꯣꯏꯔꯩꯇꯣꯟ ꯄꯥꯛ ꯁꯟꯅ ꯃꯁꯥ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯃꯛꯇꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯄ ꯑꯈꯟꯅꯕ ꯊꯧꯔꯥꯡꯗ ꯃꯥꯏ ꯄꯥꯛꯄ ꯍꯧꯔꯛꯄꯒꯤ ꯈꯨꯗꯝ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯍꯧꯈꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯄ ꯍꯦꯟꯅꯕ ꯊꯧꯔꯥꯡꯁꯤꯡ ꯃꯔꯨꯑꯣꯏꯅ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯍꯤꯔꯝ ꯑꯃꯗꯤ ꯍꯩ-ꯔꯥ ꯊꯥꯕꯒꯤ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯩ-ꯔꯥ ꯀꯤꯍꯣꯝꯒꯤ ꯀꯨꯝꯃꯩ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯩ-ꯔꯥ ꯊꯥꯔꯤꯕꯁꯤꯡꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯝꯒ ꯆꯨꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯧꯃꯤꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯧꯔꯥꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯂꯒ ꯑꯇꯥꯡꯕ ꯃꯃꯜꯗ ꯌꯣꯟꯕ ꯍꯩꯁꯤꯡ ꯃꯔꯨꯑꯣꯏꯅ ꯁꯦꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯊꯥꯕꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯥꯎ ꯇꯥꯟꯅꯔꯛꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯅꯤꯄꯨꯔꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯈꯔꯗ ꯁꯦꯝ ꯄꯥꯝꯕꯤ ꯊꯥꯕꯗ ꯃꯥꯏ ꯄꯥꯛꯂꯕ ꯅꯍꯥꯔꯣꯜꯁꯤꯡ ꯂꯩꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯍꯥ ꯀꯌꯥꯕꯨ ꯃꯁꯥꯅ ꯃꯁꯥꯒꯤ ꯊꯕꯛ ꯄꯤꯖꯕ ꯉꯝꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯍꯥꯎꯒ ꯆꯥꯟꯅꯕ ꯐꯧ, ꯆꯦꯡ, ꯍꯩ-ꯔꯥ, ꯎꯍꯩ-ꯋꯥꯍꯩꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯂꯒ ꯃꯄꯥꯟ ꯂꯝꯗ ꯊꯥꯗꯣꯛꯂꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯍꯥ ꯀꯌꯥꯕꯨ ꯊꯕꯛ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯅꯕ ꯍꯣꯠꯅꯅꯕ ꯍꯤꯔꯝꯂꯣꯝꯗ ꯉꯁꯤꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯕꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯄꯥꯟ ꯇꯥꯡꯕꯒꯤ ꯆꯥꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯟꯊꯔꯛꯀꯅꯤ꯫